ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯃꯗ ꯕꯁꯟꯇ ꯀꯧꯕ ꯅꯨꯄꯤ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯄꯥꯈꯪ ꯁꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯕꯁꯟꯇ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯉꯟꯅ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯕꯁꯟꯇꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯂꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯔꯤꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ: "ꯏꯃꯥꯒꯤ ꯁꯅꯔꯤ, ꯅꯪꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨ ꯀꯥꯏꯅ ꯊꯣꯛꯈ꯭ꯔꯣꯗ ꯏꯕꯦꯝꯃ?" ꯁꯅꯔꯤ ꯉꯛꯅ ꯍꯪꯉꯛꯏ ꯃꯃꯥꯗ꯫ "ꯑꯦ, ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯏꯃꯥ?" "ꯑꯇꯩ ꯑꯃꯇꯒꯤ ꯅꯠꯇꯦꯗ, ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪ ꯇꯥ ꯕꯁꯟꯇꯁꯦ ꯏꯃꯥꯅꯅꯦ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯑꯗꯨꯒꯤꯅꯤꯗ꯫ ꯆꯠꯊꯣꯛꯑꯗ ꯏꯃꯥ ꯁ꯭ꯋꯥꯏꯗ, ꯀꯊꯤꯃꯨ ꯑꯗꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯃꯤꯗꯣꯏꯅꯣ ꯃꯥꯕꯣ?" "ꯍꯣꯏ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯋꯥꯔꯤꯇ ꯇꯥꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗ ꯅꯠꯇꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯌꯥꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯅꯒꯅꯤ." "ꯏꯃꯥ, ꯅꯪ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯩ ꯁꯥꯎꯅꯤꯡꯉꯤ." "ꯍꯥꯏ, ꯁꯛ ꯍꯥꯏꯁꯤꯗꯤ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯅꯪꯅ ꯅꯨꯡꯁꯤꯔꯛꯂꯕ ꯀꯥꯟꯗ ꯃꯁꯛ ꯐꯖꯔꯛꯀꯗꯕꯅꯤꯅꯦ ꯏꯃꯥꯒꯤ ꯁꯅꯔꯤ." "ꯑꯁ, ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯏꯃꯥꯒꯤ ꯋꯥꯗꯣ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯍꯦꯛ ꯄꯉꯥꯡꯗ ꯉꯥꯡꯂꯗꯅ." "ꯍꯣꯏ ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯃꯄꯨ ꯄꯥꯟꯖꯈ꯭ꯔꯦ, ꯑꯗꯨꯅ ꯌꯥꯔꯔꯣꯏꯌꯦ." "ꯅꯪꯒꯤ ꯃꯄꯨ ꯍꯥꯏꯗꯤ ꯃꯩꯖ꯭ꯔꯥꯎ ꯈꯨꯟꯒꯤ ꯇꯣꯅꯥꯟꯕ, ꯃꯁꯝꯒꯗꯣ ꯁꯟꯅ ꯂꯦꯛꯊꯣꯛꯄ ꯃꯥꯟꯈꯩ ꯍꯥꯠꯄ, ꯁ꯭ꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯔꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ?" "ꯑꯁ, ꯏꯃꯥ, ꯅꯪꯁꯤꯗꯤ ꯃꯤꯒꯤ ꯁꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯑꯗꯨꯝ ꯌꯦꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯏꯃꯥꯒꯤ ꯃꯤꯠꯇ ꯇꯥ ꯕꯁꯟꯇꯗꯣ ꯃꯁꯛ ꯐꯖꯅ ꯎꯔꯤꯗꯣ, ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯎꯏꯌꯦ." "ꯌꯥꯔꯔꯣꯏ ꯌꯥꯔꯔꯣꯏ, ꯅꯪꯒꯤ ꯑꯗꯨꯒꯤ ꯂꯤꯆꯠꯇꯨꯅꯗꯤꯅꯦ ꯅꯨꯄꯥ ꯑꯐꯕ ꯐꯪꯂꯣꯏꯕꯣ ꯏꯃꯥꯒꯤ ꯁꯅꯔꯤ ꯏꯕꯦꯝꯃ." "ꯏꯃꯥ, ꯑꯩꯅꯦ ꯇꯥ ꯕꯁꯟꯇꯗ ꯌꯨꯝ ꯄꯥꯜꯂꯒ ꯃꯥꯒ ꯂꯩꯃꯤꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯌꯨꯝꯒ ꯑꯃꯠꯇ ꯄꯥꯟꯗꯅ ꯆꯨꯛ ꯁꯥꯔꯒ ꯂꯩꯖꯈ꯭ꯔꯒꯦꯀꯣ ꯑꯩ." "ꯐꯔꯦ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯏꯃꯥꯁꯨꯅꯦ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯂꯔꯣꯏ ꯕꯁꯟꯇꯒꯤ ꯋꯥ꯫ ꯃꯁꯥ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯕ, ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯒꯗꯕ ꯃꯥꯟꯕꯗꯨꯗ ꯏꯆꯥ ꯊꯥꯖꯔꯒ ꯏꯌꯥꯗꯨꯞ ꯑꯣꯏꯅꯤꯡꯂꯨꯕꯒꯤ ꯋꯥ ꯈꯛꯇꯅꯤꯗ ꯑꯩꯁꯨ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ, ꯅꯁꯥꯅ ꯄꯥꯝꯗ꯭ꯔ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ ꯍꯥꯏꯕꯒꯦꯅꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯍꯟꯕꯤ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯁꯟꯇ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯔꯕꯁꯨ, ꯌꯨꯝ ꯏꯪꯈꯣꯜ ꯆꯥꯎꯅ ꯂꯩꯖꯔꯕꯁꯨ, ꯃꯁꯛꯇꯨ ꯅꯨꯄꯥ ꯃꯌꯥꯝꯅ ꯊꯤꯕꯗꯒꯤ ꯃꯥꯅ ꯀꯥ ꯑꯃ ꯍꯦꯟꯅ ꯊꯤꯕꯒꯤ ꯃꯔꯝꯅ ꯂꯩꯁꯥꯕꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯁꯛ ꯍꯦꯛ ꯎꯔꯕ ꯑꯄꯥꯝꯕ ꯄꯣꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕ ꯈꯛꯇ ꯑꯣꯏꯔꯕꯗꯤ ꯑꯃꯁꯨ ꯑꯄꯥꯝꯕ ꯑꯗꯨꯃꯛ ꯄꯣꯛꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯛ ꯍꯦꯛ ꯎꯔꯕꯗꯤ ꯇꯨꯡ ꯍꯟꯍꯟꯗꯨꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯕꯁꯟꯇꯅ ꯁꯛ ꯀꯥ ꯍꯦꯟꯅ ꯊꯤꯕꯒꯤ ꯃꯔꯝꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯨꯅ ꯊꯕꯛ ꯁꯨꯕꯅ ꯀꯥꯊꯦꯛꯄꯒꯤ ꯊꯤꯕꯗꯨꯅ ꯀꯥ ꯑꯃ ꯍꯦꯟꯅ ꯊꯤꯔꯤꯕꯅꯤ ꯃꯁꯛꯇꯨ꯫ ꯆꯥꯎꯕ ꯑꯃꯗꯤ ꯕꯁꯟꯇ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯎꯃꯪ ꯑꯗꯨꯗ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯥꯎꯕꯅ: "ꯏꯇꯥꯎ ꯕꯁꯟ, ꯃꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯇꯥꯎ ꯅꯪ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯔꯁꯤꯗꯅ. ꯈꯔ ꯂꯩꯔꯗꯤ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯅꯤꯀꯣ ꯑꯃꯨꯛ ꯏꯇꯥꯎ ꯕꯁꯟꯇ." ꯕꯁꯟꯇ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ: "ꯏꯇꯥꯎ ꯆꯥꯎꯕ, ꯅꯨꯄꯤ ꯊꯤꯕꯒꯤ ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯂꯩꯇꯅ ꯏꯊꯟꯇ ꯂꯨꯍꯣꯡꯕ ꯌꯥꯒꯗꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ. ꯏꯊꯟꯇ ꯂꯨꯍꯣꯡꯕ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯁꯨ ꯂꯨꯍꯣꯡꯂꯅꯤꯗ ꯏꯇꯥꯎ ꯑꯩꯁꯨ." "ꯍꯦꯔ ꯏꯇꯥꯎ ꯕꯁꯟ, ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯌꯥꯝ ꯂꯩ ꯀꯩꯅꯣ. ꯅꯨꯄꯤꯅ ꯄꯨꯡꯇꯥꯎ ꯇꯥꯎꯔꯒ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯅꯨꯄꯤꯒꯤ ꯃꯊꯥ ꯁꯥꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ? ꯏꯇꯥꯎ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ, ꯑꯩꯒꯤ ꯃꯨꯕꯗꯒꯤ ꯍꯦꯟꯅ ꯃꯨꯔꯕ ꯀꯨꯆꯨꯁꯤ ꯎꯕꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯑꯄꯥꯝꯕ ꯄꯣꯛꯇꯦ. ꯑꯩꯕꯨ ꯄꯥꯝꯕꯒꯤ ꯃꯍꯨꯠ ꯑꯩ ꯎꯕꯗ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕ ꯉꯥꯛꯇꯅꯤ." "ꯑꯁ, ꯏꯇꯥꯎ ꯕꯁꯟ, ꯅꯪ ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯤꯛꯊꯔꯗꯤ ꯌꯥꯔꯔꯣꯏꯗ ꯅꯨꯄꯥꯅꯕꯨ." "ꯏꯇꯥꯎ, ꯑꯁꯦꯡꯕꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯂꯩꯁꯥꯕꯤꯅ ꯄꯥꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯁꯤꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯊꯥꯖꯅꯤꯡꯗꯅ ꯑꯩꯕꯨ ꯌꯦꯡꯕ ꯐꯅ ꯌꯥꯝꯅꯗꯤ ꯂꯥꯛꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯛꯁꯦ ꯎꯕꯗ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ. ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯏꯇꯥꯎ ꯕꯁꯟꯁꯤꯕꯨ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯄꯗꯧꯅ ꯂꯥꯛꯅꯔꯤꯕ ꯋꯥ ꯑꯣꯏꯔꯤꯀꯣ." "ꯑꯉꯛꯄꯅꯤꯀꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯁꯨ." "ꯑꯗꯨꯅꯤ ꯏꯇꯥꯎ, ꯁꯤꯗꯕꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯅꯤꯡꯗꯣꯏꯅꯣ? ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯒ ꯑꯃꯠꯇ ꯊꯤꯅꯤꯡꯉꯛꯇ꯭ꯔꯦ." "ꯏꯇꯥꯎ ꯆꯥꯎꯕ, ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯁꯤꯗ.
ꯁꯤꯒꯤ ꯃꯍꯨꯠꯇ ꯎꯖꯥꯎꯁꯤ ꯑꯗꯨꯝ ꯌꯥꯟꯁꯤꯗꯣ ꯍꯣꯏ ꯇꯧꯕꯁꯟ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯆꯥꯎꯔꯕ ꯎ ꯑꯗꯨ ꯑꯃꯅ ꯑꯃꯨꯛ ꯄꯊꯥ ꯇꯨꯞꯅꯕ ꯌꯥꯟꯃꯤꯟꯅꯔꯝꯃꯤ ꯕꯁꯟꯇꯒꯤ ꯈꯨꯟꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯟ ꯑꯃꯗ ꯕꯁꯟꯇꯅ ꯏꯪꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯍꯤꯌꯥꯏꯅꯨ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯅꯗꯤ ꯕꯁꯟꯇꯕꯨ ꯏꯪꯈꯠꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯅ ꯁꯨꯛꯄꯥꯝ ꯄꯥꯝꯂꯝꯗꯦ ꯃꯥꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯅ ꯕꯁꯟꯇꯒꯤ ꯃꯤꯡ ꯄꯜꯂꯛꯄ ꯇꯥꯔꯕꯁꯨ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥ ꯂꯇꯥ ꯁꯅꯥꯅꯗꯤ ꯃꯁꯛ ꯊꯤꯖꯔꯕꯁꯨ ꯕꯁꯟꯇꯕꯨ ꯃꯌꯥ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯔꯝꯃꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯈꯨꯟ ꯑꯗꯨꯗ ꯂꯨꯅ ꯇꯤꯟꯅꯕ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯈꯔ ꯍꯤꯌꯥꯏꯅꯨꯒꯤ ꯌꯨꯝꯗ ꯁꯤꯡꯖꯨ ꯆꯥꯅꯗꯨꯅ ꯄꯨꯜꯂꯝꯃꯤ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡ ꯆꯪꯈ꯭ꯔꯤꯉꯩ ꯂꯩꯁꯥꯕꯤ ꯑꯃꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯃꯇꯥ ꯑꯃꯗ ꯏꯇꯥ ꯅꯍꯥꯟ ꯇꯥ ꯕꯁꯟꯇꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯏꯇꯥ ꯍꯤꯌꯥꯏꯅꯨꯗ ꯑꯃꯨꯛꯇ ꯍꯥꯏꯔꯞꯁꯤꯗꯅ ꯑꯁ ꯏꯇꯥ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯂꯣꯏꯀꯣ ꯏꯇꯥ ꯍꯤꯌꯥꯏꯅꯨꯗ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯇꯥ ꯍꯤꯌꯥꯏꯅꯨꯁꯦ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯪꯈꯤꯗꯣꯏꯅꯤꯃꯤ ꯏꯇꯥ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯁꯤꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯇꯥ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ 9 ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤ ꯑꯁ ꯏꯇꯥ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯏꯔꯝꯁꯤꯕ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯇꯥ ꯕꯁꯟꯇꯗ ꯍꯟꯗꯛꯅ ꯑꯔꯣꯏꯕꯅꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯐꯠ ꯈꯨꯝꯂꯛꯏ ꯍꯣꯏꯁꯦ ꯏꯇꯥ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯥ ꯌꯦꯡꯂꯒ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯒ ꯌꯦꯡꯂꯁꯤ ꯁꯤꯗ ꯌꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯅꯗꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯥꯏ ꯏꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯅꯈꯣꯏꯕꯨ ꯁꯤꯡꯖꯨ ꯆꯥꯅꯔꯤꯕ꯭ꯔꯣ ꯆꯟꯗ꯭ꯔꯤꯀꯥꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯆꯥꯅꯔꯝꯕꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯐꯤ ꯁꯥꯕꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯅ ꯑꯗꯨꯒꯤ ꯁꯨꯝ ꯃꯌꯥꯝ ꯄꯨꯜꯂꯝꯕꯅꯤꯗ ꯏꯃꯥ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯃꯌꯥꯝ ꯁꯤꯡꯖꯨꯗꯣ ꯍꯥꯎꯅ ꯆꯥꯍꯧꯔꯣꯀꯣ ꯏꯃꯥꯁꯨ ꯊꯕꯛ ꯑꯃꯗ ꯆꯠꯊꯣꯛꯂꯨꯈꯤꯒꯦ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯍꯤꯌꯥꯏꯅꯨ ꯏꯃꯨꯡꯗꯒꯤ ꯌꯥꯡꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯊꯨ ꯅꯪꯍꯧꯔꯣꯏꯗꯕ ꯃꯇꯥꯒꯨꯝ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯏꯃꯥ ꯅꯪꯅ ꯑꯔꯨꯕ ꯊꯕꯛꯀ ꯁꯥꯗꯅ ꯆꯠꯂꯤꯗꯣ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯣꯏꯔꯝꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯀꯣ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯍꯩ ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯑꯩꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯂꯤꯕ ꯃꯁꯤꯗꯤ ꯌꯥꯝ ꯑꯈꯪ ꯑꯍꯩꯒ ꯁꯥꯔꯤꯕ ꯅꯪꯅ ꯕꯨꯙꯨ ꯆꯨꯕꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯅ ꯆꯠꯈꯤꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗꯨ ꯍꯤꯌꯥꯏꯅꯨꯅ ꯁꯥꯎꯕꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯕꯒ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯅꯈꯤꯔꯝꯃꯤ ꯆꯟꯗ꯭ꯔꯤꯀꯥꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯇꯝꯅ ꯂꯥꯛꯄꯗ ꯕꯁꯟꯇꯗꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯕꯁꯟꯇꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯤꯀꯥ ꯌꯥꯝ ꯇꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯊꯟꯇ ꯑꯁ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯇꯥ ꯕꯁꯟꯇꯁꯤꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯃꯤ ꯃꯥꯅ ꯃꯁꯥꯅꯁꯨ ꯌꯥꯕꯤꯗꯕ ꯅꯨꯄꯤꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯗꯣꯔꯤꯕ ꯑꯁꯤꯕꯣ ꯑꯩꯅꯒ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤꯗꯤꯅꯦ ꯈꯪꯒꯗꯕꯅꯤ ꯅꯨꯄꯤꯒꯁꯦ ꯁꯤꯟꯗꯅ ꯑꯃꯅꯤꯒ ꯅꯠꯇꯦ ꯀꯣꯏꯗꯧꯔꯤꯁꯦ ꯆꯥꯝꯃ ꯆꯅꯤꯅꯤ ꯕꯁꯟꯇ ꯆꯟꯗ꯭ꯔꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ ꯍꯔꯥꯎꯅ ꯆꯟꯗ꯭ꯔꯤꯀꯥ ꯉꯁꯤꯗꯤ ꯌꯥꯔꯛꯂꯕ꯭ꯔꯥ ꯍꯤꯌꯥꯏꯅꯨꯗ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯇꯅꯕ ꯑꯩ ꯍꯥꯏꯖꯤꯜꯂꯒꯦꯗ ꯑꯁ ꯇꯥ ꯕꯁꯟꯇꯗ ꯀꯗꯥꯏꯗꯒꯤ ꯌꯥꯔꯛꯄꯅꯣꯗ ꯌꯥꯔꯛꯇꯦ ꯕꯁꯟꯇ ꯋꯥꯍꯩꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯟꯗ꯭ꯔꯤꯀꯥ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯇꯥ ꯕꯁꯟꯇ ꯁꯤꯗꯩꯗꯤ ꯃꯇꯨꯡꯗꯒ ꯑꯃꯠꯇ ꯏꯇꯥ ꯍꯤꯌꯥꯏꯅꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯄꯥꯎ ꯆꯦꯜꯂꯛꯀꯅꯨꯀꯣ ꯑꯩ ꯇꯜꯂꯦꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯉꯣꯟꯗ ꯍꯧꯗꯣꯛꯄ ꯑꯗꯨꯒ ꯑꯃꯅ ꯃꯥꯅ ꯇꯥ ꯕꯁꯟꯕꯨꯅꯦ ꯁꯨꯛꯄꯥꯝꯁꯨ ꯄꯥꯝꯂꯣꯏ ꯃꯥꯗꯤꯅꯦ ꯇꯥ ꯕꯁꯟꯇꯒꯤ ꯅꯃꯥꯟꯅꯕ ꯇꯥ ꯃꯩꯄꯥꯛꯀ ꯅꯨꯡꯁꯤꯅꯕꯅꯤ ꯇꯥ ꯕꯁꯟ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯗꯨꯗꯤ ꯇꯥ ꯕꯁꯟ ꯅꯆꯜ ꯑꯃꯨꯛ ꯆꯠꯆꯔꯒꯦꯀꯣ ꯍꯣꯏ ꯆꯟꯗ꯭ꯔꯤꯀꯥ ꯕꯁꯟꯇ ꯃꯌꯨꯝꯗ ꯂꯥꯛꯅ ꯈꯜꯂꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯑꯩ ꯅꯨꯄꯤ ꯊꯤꯔꯨꯔꯅꯨ ꯍꯥꯏꯗꯅ ꯇꯝꯂꯝꯕ ꯃꯥꯜꯂꯦ ꯐꯔꯦꯗ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯏꯊꯟꯇ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯂꯩꯕ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯑꯩ ꯉꯁꯤꯗꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯔꯣꯏꯀꯣ ꯍꯦ ꯁꯩꯇ ꯁꯩꯊꯅ ꯁꯥꯈꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯃꯥꯅ ꯁꯥꯈꯤꯅꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯕꯁꯟꯇꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯕꯁꯟꯇ ꯅꯠꯇ꯭ꯔꯣ ꯉꯥꯏꯈꯣꯅꯦꯍꯦ ꯏꯟꯗꯣꯟ ꯋꯥ ꯑꯃꯇ ꯍꯪꯒꯦ ꯕꯁꯟꯇ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯤꯅꯗꯤ ꯑꯩꯕꯨ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ ꯃꯃꯥꯁꯤꯅꯗꯤ ꯑꯩꯕꯨ ꯍꯨꯏꯅ ꯑꯃꯨꯛ ꯄꯥꯝꯕꯒꯨꯝ ꯄꯥꯝꯂꯤ ꯃꯃꯥ ꯃꯆꯥꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯔꯝꯃꯗꯤ ꯑꯩꯅ ꯀꯌꯥꯗ ꯍꯔꯥꯎꯒꯗꯕ ꯗꯣꯟ
ꯀꯔꯤ ꯍꯥꯏꯒꯦ ꯕꯁꯟꯇ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯟꯗꯒ ꯑꯃꯠꯇ ꯀꯣꯏꯊꯣꯔꯛꯄ ꯎꯈꯤꯗ꯭ꯔꯦꯅꯦ ꯏꯟꯗꯣꯟꯅ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯅꯒ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯥꯛꯀꯅꯨꯒ ꯍꯥꯏꯔꯛꯄ꯭ꯔꯣ ꯏꯟꯗꯣꯟ ꯍꯥꯏꯔꯛꯇꯦꯗ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕ ꯅꯪꯗꯤ ꯑꯩ ꯂꯥꯛꯄ ꯏꯀꯥꯏꯔꯕ ꯏꯟꯗꯣꯟ ꯑꯗꯨꯒꯤꯅꯤ ꯍꯩ ꯑꯄꯪꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯇꯛꯄ ꯀꯜꯂꯤꯈꯩ ꯅꯪꯒꯤ ꯑꯣꯏꯕ ꯐꯪꯗꯧꯔꯤꯕꯅꯤꯅꯦ ꯐꯪꯗꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯃꯃꯥ ꯑꯩꯅꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯀꯥꯏꯔꯤꯕꯕꯣ ꯍꯥ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯅꯣꯡꯃꯗ 3 ꯄꯪꯊꯩ ꯍꯥꯏꯅꯔꯤꯗꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯁ ꯏꯟꯗꯣꯟ ꯃꯥꯗꯤ ꯇꯛꯂꯕꯁꯨ ꯆꯪꯗ꯭ꯔꯤ ꯆꯍꯤ 9 ꯍꯦꯟꯅ ꯇꯛꯂꯛꯄꯗ ꯆꯪꯗ꯭ꯔꯕ ꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯛꯈꯤꯗꯣꯏꯅꯣꯗ ꯅꯨꯡꯗ ꯇꯛꯂꯝꯕ ꯑꯣꯏꯔꯁꯨ ꯆꯍꯤ 9 ꯇꯦꯛ ꯇꯦꯛ ꯇꯛꯂꯛꯄꯗ ꯃꯍꯤ ꯆꯦꯜꯂꯅꯤ ꯊꯃꯣꯏ ꯄꯪꯊꯕꯁꯨ ꯄꯪꯊꯗꯦ ꯃꯥꯗꯤ ꯑꯗꯨꯅ ꯏꯟꯗꯣꯟ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯦꯗ ꯉꯁꯤꯗꯒꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯦ ꯕꯁꯟꯇ ꯑꯣꯍꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯕꯁꯟꯇꯒꯤ ꯃꯇꯧ ꯑꯁꯦ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯖꯔꯅꯤ ꯈꯟꯗꯅ ꯆꯍꯤ 9ꯁꯤ ꯇꯛꯍꯟꯕꯅꯤꯀꯣ ꯍꯥ ꯑꯗꯨꯕꯨ ꯐꯔꯦ ꯂꯥꯏꯕꯛ ꯇꯤꯅꯧ ꯇꯝꯂꯝꯗꯕꯅꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯏꯆꯥꯅꯨꯄꯤꯗ ꯕꯁꯟꯇꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯔꯣꯏꯀꯣ ꯍꯤꯌꯥꯏꯅꯨ ꯌꯥꯆꯪꯂꯛꯄꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯦꯟꯁꯥꯡ ꯍꯥꯞꯄ ꯄꯣꯂꯥꯡꯗꯨ ꯄꯨꯊꯣꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯑꯦꯟꯁꯥꯡ ꯃꯟꯅ ꯃꯟꯅ ꯃꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯃꯨꯛꯁꯨ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯃꯃꯥ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯜꯂꯛꯈꯤꯔꯣꯏꯗꯕꯅꯤ ꯃꯗꯨꯒꯤ ꯏꯃꯥꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯁꯦ ꯏꯊꯟꯇꯅꯤ ꯈꯪꯅ ꯈꯪꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯛꯂꯔꯣꯏꯗꯕꯅꯤ ꯃꯥꯅ ꯃꯌꯥ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯕ ꯕꯁꯟꯇ ꯍꯥꯏꯕ꯭ꯔꯥ ꯌꯦꯅꯤꯡ ꯊꯥꯗ ꯃꯤꯔꯥꯏꯕꯤꯔꯝꯕ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯊꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯗꯕ ꯑꯣꯏꯔꯝꯅꯤꯕꯁꯤ ꯇꯟꯖꯥ ꯆꯥꯅ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯉꯛꯏ ꯃꯃꯥꯗꯨ ꯃꯗꯨ ꯎꯕꯗ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯀꯩꯁꯨ ꯆꯠꯇꯦ ꯑꯩ ꯁꯦꯜ ꯊꯧꯔꯨꯕꯅꯤ ꯃꯤꯉꯣꯟꯗ ꯑꯇꯣꯟꯕ ꯂꯩꯈꯤꯕꯗꯨ ꯑꯩꯒꯤ ꯁꯦꯜ ꯊꯧꯕ ꯆꯠꯄꯕꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯈꯨꯛꯀꯨꯏ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯂꯛꯀꯅꯨ ꯏꯃꯥꯗ ꯍꯤꯌꯥꯏꯅꯨ ꯅꯪ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥ ꯁꯦꯜ ꯊꯧꯕ ꯆꯠꯄꯗ ꯃꯤꯅ ꯐꯨꯕꯤꯔꯛꯂꯕ꯭ꯔꯣ ꯁꯥꯎꯔꯤ ꯇꯧꯔꯤꯗꯨꯕꯣ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯐꯨꯕ ꯉꯝꯒꯗꯕꯕꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯨ ꯍꯤꯌꯥꯏꯅꯨ ꯄꯣꯂꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯌꯦꯡꯗꯤ ꯑꯩ ꯀꯩꯊꯦꯜꯗ ꯂꯪ ꯂꯩꯕ ꯆꯠꯀꯅꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯃꯔꯛ ꯐꯠ ꯊꯠꯂꯤ ꯁꯦꯜ ꯍꯥꯏꯔꯛꯇꯣꯏꯔꯥ ꯑꯃꯨꯛ ꯂꯩꯇꯦ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯒꯤ ꯃꯩꯄꯥꯛ ꯍꯥꯏꯕ ꯃꯥꯏꯗꯤ ꯄꯥꯛꯇꯕ ꯃꯩ ꯊꯥꯕꯗꯨꯗꯒꯤ ꯂꯧꯔꯨꯁꯨ ꯆꯠꯂꯨ ꯑꯩꯉꯣꯟꯗꯅꯦ ꯁꯦꯜꯒ ꯍꯪꯂꯛꯀꯅꯨꯀꯣ ꯊꯋꯥꯏ ꯆꯥꯛꯄꯅꯦ ꯑꯩ ꯑꯗꯨꯛ ꯐꯕ ꯑꯉꯥꯡꯗꯣ ꯂꯦꯝꯅ ꯍꯦꯛ ꯅꯥꯟꯊꯣꯛꯀꯜꯂꯤꯗ ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗꯨ ꯕꯁꯟꯇꯕꯨ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯕ ꯐꯪꯍꯧꯗꯕꯒꯤ ꯆꯥꯛꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯍꯤꯌꯥꯏꯅꯨꯅ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥꯅꯅꯦ ꯕꯁꯟꯇ ꯍꯥꯏꯕ ꯌꯦꯅꯤꯡ ꯊꯥꯗ ꯃꯤꯔꯥꯏꯕꯤꯔꯝꯕꯗꯣ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯂꯒꯅ ꯏꯃꯥꯒꯤ ꯅꯨꯄꯥ ꯍꯦꯛ ꯑꯣꯏꯔꯨꯔꯗꯅ ꯍꯩ ꯆꯟꯗꯥ ꯅꯨꯄꯤ ꯄꯥꯞ ꯆꯦꯟꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯅꯆꯤꯟꯗꯨꯅ ꯅꯆꯤꯟ ꯅꯔꯩꯒꯗꯣ ꯂꯣꯏꯅ ꯄꯠꯄ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯕꯨ ꯆꯤꯟꯂꯩꯒ ꯄꯠꯅꯕ ꯋꯥ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦꯅꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯕꯁꯟꯇ ꯃꯥꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯇꯣꯟ ꯏꯊꯪ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯌꯣꯝꯄꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯅꯨꯡꯁꯥꯒ ꯁꯥꯕꯒ ꯌꯣꯠ ꯇꯧꯕ ꯑꯗꯨ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯌꯣꯝꯄꯥꯛ ꯃꯈꯣꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯛꯏ ꯎꯔꯛꯏ ꯊꯪꯅꯕꯗ ꯂꯩꯕ ꯏꯪꯈꯣꯜꯗꯨꯗ ꯃꯥꯒ ꯂꯣꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯏꯪꯈꯣꯜ ꯇꯧꯔꯤꯕꯗꯨ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯋꯥꯔꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯆꯥꯅꯕ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤꯕꯗꯨ ꯃꯗꯨ ꯎꯕꯗ ꯕꯁꯟꯇ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯃꯆꯤꯜꯅ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯅ ꯀꯥꯍꯠꯂꯕ ꯁꯛꯇꯝꯁꯤꯗ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯤ ꯀꯅꯥꯁꯨ ꯂꯥꯛꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯧꯖꯤꯛ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯅꯍꯥꯟ ꯈꯨꯔꯥꯄꯀꯥꯒꯤ ꯂꯧ ꯌꯩꯈꯤꯕꯒꯤ ꯆꯔꯨꯗꯣ ꯌꯥꯝ ꯐꯖꯍꯧꯕꯅꯤ ꯑꯗꯨꯅ ꯆꯔꯨꯒꯤ ꯃꯤꯇꯝ ꯅꯨꯄꯤ ꯐꯖꯕ ꯑꯃ ꯁꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯨꯝ ꯑꯣꯏꯊꯣꯛꯂꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯕꯁꯟꯇ ꯌꯣꯝꯄꯥꯛ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯒ ꯃꯥꯅ ꯎꯈꯤꯕ ꯄꯀꯥꯒꯤ ꯐꯨꯗꯤꯠꯇꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯐꯨꯗꯤꯠ ꯑꯗꯨꯗꯒꯤ ꯐꯖꯕ ꯆꯔꯨ ꯈꯟꯒꯠꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯒ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯡꯕꯒꯤ ꯆꯥꯡꯗ ꯆꯔꯨꯒꯤ ꯅꯨꯄꯤ ꯃꯤꯇꯝ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ ꯐꯖꯅ ꯃꯤ ꯃꯥꯜꯂꯕ ꯆꯔꯨꯒꯤ ꯃꯤꯇꯝꯗꯨ ꯎꯕꯗ ꯕꯁꯟꯇ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯗꯣ ꯃꯥꯅ ꯁꯦꯠꯅꯕ ꯐꯤ ꯐꯅꯦꯛ ꯐꯨꯔꯤꯠꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯣꯏꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯩꯊꯦꯜ ꯆꯠꯂꯒ ꯂꯩꯔꯨꯔꯒ ꯂꯣꯏꯔꯦꯗ ꯃꯤꯅ ꯎꯔꯒ ꯑꯃꯨꯛ ꯀꯂꯛꯅꯈꯤꯅꯤ ꯑꯩꯒꯤ ꯆꯔꯨꯒꯤ ꯃꯤꯇꯝ ꯅꯨꯄꯤꯁꯦ ꯑꯗꯨꯅ ꯏꯃꯨꯡꯗ ꯊꯝꯖꯤꯟꯖꯔꯨꯔꯒꯦ ꯁꯤ ꯍꯥꯏꯔꯗꯨꯅ ꯕꯁꯟꯇ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯔꯝꯃꯤ
ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯃꯥꯗꯤ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯕꯁꯟꯇ ꯄꯥꯛꯁꯤꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯐꯤ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛ, ꯑꯗꯨꯒ ꯈꯜꯂꯤ ꯀꯔꯝꯕ ꯂꯩꯁꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯐꯤꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯕꯁꯟꯇꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯕꯅ ꯍꯪꯉꯛꯏ, ꯕꯁꯟꯇ, ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯨꯄꯤꯒꯤ ꯐꯤ ꯌꯣꯟꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄꯕꯣ? ꯅꯠꯇꯦ, ꯏꯆꯥꯕꯨ ꯅꯨꯄꯤꯒ ꯆꯦꯟꯗꯧꯔꯕ꯭ꯔꯣ? ꯕꯁꯟꯇ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯟꯗꯣꯟ, ꯃꯧ ꯑꯅꯧꯕꯤꯅ ꯁꯦꯠꯄꯗ ꯄꯛꯆꯒꯗꯕ ꯃꯆꯨꯗꯤꯅꯦ꯫ ꯁꯣꯝꯗꯒꯤꯁꯤꯅ ꯍꯦꯟꯅ ꯄꯛꯆꯒꯅꯤ ꯕꯁꯟꯇ, ꯈꯜꯂꯨ ꯈꯜꯂꯨ ꯈꯜꯂꯨ, ꯏꯆꯥꯒꯤ ꯑꯄꯥꯝꯕ꯫ ꯕꯁꯟꯇ ꯃꯊꯟꯇ ꯂꯩꯔꯛꯄ ꯑꯣꯏꯕꯅ ꯅꯨꯄꯤꯒꯤ ꯐꯤ ꯈꯟꯕꯁꯨ ꯍꯩꯔꯝꯗꯦ, ꯑꯗꯨꯅ ꯍꯪꯂꯛꯏ ꯐꯤꯌꯣꯟꯕꯤ ꯑꯗꯨꯗ, ꯏꯟꯗꯣꯟ, ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯐꯤ ꯈꯟꯕꯁꯨ ꯍꯩꯇꯦ, ꯑꯗꯨꯅ ꯏꯟꯗꯣꯟꯅ ꯑꯣꯏꯅ ꯃꯧ ꯑꯅꯧꯕꯤꯒ ꯆꯥꯟꯅꯒꯗꯕ ꯃꯆꯨ ꯈꯔ ꯈꯟꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯆꯥꯒꯤꯕꯨ ꯈꯟꯗꯣꯛꯁꯤꯉꯥꯏꯗꯅ, ꯏꯆꯥꯗ ꯂꯩꯖꯕ ꯐꯪꯂꯤꯕ ꯅꯨꯄꯤꯗꯨꯗꯤꯅꯦ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥ ꯇꯧꯔꯤꯕꯅꯤꯀꯣ꯫ ꯐꯤꯌꯣꯟꯕꯤꯗꯨ ꯐꯤ ꯐꯅꯦꯛ ꯈꯟꯅ ꯈꯟꯅ ꯍꯪꯂꯛꯏ ꯑꯃꯨꯛ, ꯕꯁꯟꯇ, ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣꯅꯦ? ꯃꯁꯛ ꯃꯇꯧꯅ ꯀꯔꯝ ꯇꯧꯕ? ꯀꯨꯆꯨꯅ ꯀꯔꯝꯕ ꯀꯨꯆꯨꯅꯣ? ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯏꯟꯗꯣꯟ ꯈꯟꯒꯦꯁꯦ ꯐꯤꯁꯦ꯫ ꯕꯁꯟꯇ ꯃꯀꯣꯛ ꯍꯣꯠꯂꯒ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕꯁꯤꯕꯣ? ꯍꯣꯏꯗꯍꯦ, ꯊꯣꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ, ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯤꯗ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯕꯁꯟꯇꯅ, ꯏꯟꯗꯣꯟ, ꯃꯥꯒꯤ ꯂꯩꯐꯝꯅ ꯐꯨꯗꯤꯠꯐꯝꯗꯒꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯛꯇꯤ ꯄꯤꯛꯇꯛ ꯆꯦꯛꯇꯛ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯣꯏꯅ ꯁꯨꯏ, ꯀꯨꯆꯨꯅ ꯂꯁꯤꯡꯕꯨ ꯉꯝꯖꯩꯗꯣ ꯏꯟꯗꯣꯟ꯫ ꯍꯥꯍꯥ, ꯏꯆꯥꯒꯤ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯒꯅꯤꯗꯀꯣ꯫ ꯑꯧ ꯍꯣꯏ ꯏꯟꯗꯣꯟ, ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯣ ꯏꯟꯗꯣꯟ, ꯃꯆꯨ ꯈꯟꯕꯤꯔꯕꯣ? ꯍꯣꯏ ꯏꯟꯗꯣꯟꯅ ꯈꯜꯂꯤ, ꯇꯨ ꯁꯤꯗꯒꯤ ꯐꯅꯦꯛꯀ ꯐꯤꯒ ꯐꯨꯔꯤꯠꯀ ꯖꯨꯔꯥ ꯖꯨꯔꯥ ꯄꯥꯕ ꯃꯔꯤꯁꯦ, ꯃꯆꯨꯅꯅꯦ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯑꯃꯒ, ꯍꯩꯅꯧ ꯑꯃꯨꯟꯕ ꯃꯆꯨ ꯑꯃꯒ, ꯀꯕꯣꯀꯪ ꯃꯄꯥꯟ ꯃꯆꯨ ꯑꯃꯒ, ꯑꯗꯨꯒ ꯋꯥꯔꯛꯀꯤ ꯇꯌꯥꯜ ꯑꯉꯥꯡꯕ ꯃꯆꯨ ꯑꯁꯤꯒ, ꯌꯦꯡꯉꯨ ꯅꯪꯁꯨ ꯄꯛꯆꯔꯗ꯭ꯔꯥ ꯍꯥꯏꯗꯅ, ꯅꯣꯏ ꯏꯕꯦꯝꯃ ꯑꯗꯨꯗ ꯄꯛꯆꯔꯅꯤ ꯂꯣꯏꯅꯃꯛ ꯏꯟꯗꯣꯟ꯫ ꯁꯦꯜ ꯁꯣꯝꯗ ꯂꯩꯖꯔꯦ ꯏꯟꯗꯣꯟ, ꯀꯗꯥꯏ, ꯁꯦ, ꯁꯤꯅ ꯏꯟꯗꯣꯟꯅ ꯍꯜꯂꯕꯅꯤ, ꯏꯆꯥꯅ ꯌꯥꯝ ꯂꯩꯕꯤꯕꯒꯤ꯫ ꯍꯣꯏ ꯏꯟꯗꯣꯟ, ꯑꯗꯨꯗꯤ ꯅꯆꯥꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ, ꯏꯟꯗꯣꯟꯁꯨ ꯄꯣꯠꯆꯤꯠ ꯌꯥꯝ ꯐꯕ ꯑꯣꯏꯕꯤꯍꯧꯔꯣ꯫ ꯍꯣꯏ, ꯑꯣꯏꯖꯍꯧꯔꯒꯦ ꯏꯆꯥꯒꯤ ꯕꯣꯔꯗꯒꯤ꯫ ꯕꯁꯟꯇ ꯃꯌꯨꯝ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯥꯅ ꯉꯁꯥꯏ ꯁꯥꯔꯒ ꯊꯅꯝꯕ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯀꯕꯣꯀꯪ ꯃꯄꯥꯜꯒꯤ ꯐꯤ ꯐꯅꯦꯛ ꯐꯨꯔꯤꯠꯇꯨ ꯂꯤꯠꯆꯤꯟꯕꯤꯔꯝꯃꯤ꯫ ꯏꯁ, ꯐꯖꯔꯦꯍꯦ, ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯁꯦꯡꯕꯗꯒꯤ ꯍꯦꯟꯗ꯭ꯔꯦꯗ, ꯑꯩꯒꯤ ꯆꯔꯨꯒꯤ ꯅꯨꯄꯤ ꯑꯁꯤꯗꯒꯤꯗꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤꯔ ꯀꯔꯤ, ꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯤꯗ ꯐꯖꯕ꯫ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ, ꯑꯩꯒꯤ ꯆꯔꯨꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯡ ꯊꯣꯟꯗ꯭ꯔꯤꯅꯦ, ꯀꯔꯤ ꯃꯤꯡꯕꯨ ꯊꯣꯟꯁꯤꯒꯦ? ꯂꯩꯔꯦ, ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯣꯜꯂꯒꯦꯗ꯫ ꯊꯣꯏꯕꯤ, ꯅꯪ ꯁꯤꯗ ꯁꯨꯝ ꯍꯤꯞꯂꯒ ꯂꯩꯔꯣꯀꯣ, ꯑꯩꯅꯦ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ, ꯑꯩꯈꯣꯏꯅꯤ ꯆꯥꯅꯕ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯡ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯃꯥꯏꯄꯥꯛꯇ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯏꯄꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯑꯩ ꯏꯇꯥꯎ ꯆꯥꯎꯕꯒ ꯏꯇꯥꯎ ꯕꯁꯟꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯎ ꯌꯥꯜꯂꯨꯒꯦꯀꯣ꯫ ꯍꯣꯏ, ꯑꯗꯣ ꯕꯁꯟ ꯍꯥꯏꯗꯤ ꯕꯁꯟꯇ ꯍꯥꯏꯕ ꯀꯥꯊꯤꯃꯨ ꯑꯗꯨꯔꯣ? ꯅꯨꯄꯤ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯏꯇꯥꯎꯗ ꯅꯪꯕꯣ, ꯏꯇꯥꯎꯅ ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ, ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯒꯅꯨꯀꯣ꯫ ꯀꯥꯊꯤꯃꯨ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯃꯁꯛꯇꯣ ꯂꯧꯐꯝ ꯈꯪꯗꯒꯩ ꯊꯤꯕꯗꯨꯗ ꯀꯥꯊꯤꯃꯨ ꯀꯧꯕꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨ ꯍꯥꯏꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ꯫ ꯍꯣ, ꯑꯩꯅꯦ ꯍꯥꯏꯖꯔꯔꯣꯏ, ꯊꯕꯛ ꯆꯠꯅꯤꯗꯣ ꯆꯠꯄꯤꯔꯣ꯫ ꯍꯣꯏ, ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯤꯌꯥꯏꯅꯨ꯫ ꯍꯣꯏ, ꯂꯩꯔꯝꯒꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯆꯤꯡꯗꯒꯤ ꯍꯜꯂꯛꯄꯗ ꯏꯄꯥꯝꯗ ꯆꯪꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦꯕꯣ ꯍꯤꯌꯥꯏꯅꯨ꯫ ꯌꯥꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯔꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯆꯥꯛ ꯌꯨꯝꯗ ꯄꯨꯕ ꯀꯥꯎꯅꯤꯀꯣ? ꯀꯥꯎꯔꯣꯏꯗ꯫ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯎꯃꯪ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯎ ꯑꯆꯧꯕ ꯊꯤꯗꯨꯅ ꯌꯥꯜꯂꯝꯃꯤ꯫ ꯎ ꯌꯥꯟꯕꯗ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯆꯥꯛꯌꯨꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯎꯕ ꯆꯥꯅ ꯍꯥꯏꯔꯛꯏ, ꯃꯥ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯔ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ꯫ ꯏꯇꯥꯎ ꯕꯁꯟ, ꯅꯪꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤꯅ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ? ꯏꯇꯥꯎ, ꯑꯩ ꯅꯨꯄꯤ ꯊꯤꯔꯦ, ꯀꯨꯏꯔꯦꯗ꯫ ꯏꯇꯥꯎꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ? ꯑꯩꯈꯣꯏꯗꯒ ꯑꯃꯠꯇ ꯍꯥꯏꯗꯦꯅ ꯑꯗꯨꯒ꯫ ꯑꯁ, ꯏꯇꯥꯎ, ꯑꯩ ꯍꯥꯏꯔꯤꯗꯨꯗꯤ ꯅꯣꯏꯗ ꯑꯗꯨꯝ꯫ ꯃꯥꯏꯄꯥꯛ ꯍꯧꯅ ꯅꯣꯛꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯕꯁꯟꯅ ꯍꯥꯏꯔꯤꯁꯤꯗꯤꯅꯦ, ꯏꯇꯥꯎ ꯆꯥꯎꯕ, ꯃꯥꯅ ꯆꯔꯨꯒꯤ ꯅꯨꯄꯤ ꯃꯤꯇꯝ ꯑꯃ ꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯤꯕ꯫ ꯆꯥꯎꯕꯁꯨ ꯅꯣꯛꯂꯒ, ꯏꯇꯥꯎ ꯕꯁꯟ, ꯅꯪ ꯅꯨꯄꯤ ꯑꯊꯨꯕꯗ ꯊꯤꯖꯤꯟꯕꯤꯗ꯭ꯔꯕꯗꯤ ꯏꯇꯥꯎ, ꯅꯪ ꯉꯥꯎꯗꯨꯅ ꯆꯠꯂꯅꯤꯕꯣ꯫ ꯑꯁ, ꯏꯇꯥꯎ, ꯑꯩ ꯅꯨꯄꯤ ꯊꯤꯔꯦꯃꯤ, ꯅꯪꯒꯤ ꯆꯥꯛꯌꯨꯝꯗ ꯆꯠꯅꯣ, ꯇꯨꯃꯤꯟꯅ ꯑꯗꯨꯝ꯫ ꯃꯥꯏꯄꯥꯛꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫
ꯏꯗꯥꯎꯕꯁꯟ ꯑꯩꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯍꯤꯌꯥꯏꯅꯨꯅ ꯊꯣꯡꯂꯛꯄ ꯍꯤꯟꯖꯥꯡ ꯈꯔ ꯍꯥꯞꯄꯛꯀꯦ ꯌꯥꯔꯦ ꯏꯗꯥꯎ ꯑꯩ ꯆꯥꯅꯤꯡꯗꯦ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯍꯤꯟꯖꯥꯡꯒ ꯆꯥꯎꯕꯅ ꯏꯗꯥꯎ ꯐꯖꯅ ꯏꯔꯦꯟꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯥꯔꯒ ꯑꯣꯏꯅ ꯂꯧꯔꯁꯤꯔꯣ ꯅꯨꯄꯤꯁꯦ ꯏꯗꯥꯎ ꯆꯥꯎꯕ ꯅꯪꯒꯤ ꯑꯣꯏꯅ ꯂꯧꯔꯁꯤ ꯅꯨꯄꯤꯗꯣ ꯐꯥꯔꯒ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯣꯏꯅꯕ ꯑꯁ ꯏꯗꯥꯎꯕꯁꯟ ꯅꯪꯁꯤꯗꯤꯕ ꯕꯁꯟꯇ ꯉꯁꯤꯗꯤ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯥꯅ ꯂꯨꯅ ꯈꯟꯖꯕ ꯃꯇꯥꯎ ꯑꯅꯤꯅ ꯃꯥꯕꯨ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯆꯤꯡꯗꯒꯤ ꯍꯜꯂꯛꯂꯒ ꯑꯃꯣꯠꯄ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯇꯈꯩ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨꯀꯣ ꯑꯩ ꯅꯪꯕꯨ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯅꯪꯕꯨ ꯁꯥꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯞꯇꯅ ꯕꯁꯟꯇꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯌꯦꯅꯈꯥꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯕꯁꯟꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯕꯅ ꯍꯦꯟꯃꯟꯕꯅ ꯃꯁꯥꯗꯨ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯆꯥꯎꯕꯅ ꯊꯕꯛ ꯑꯃꯗ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯄꯗꯒꯤ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯑꯉꯛꯄꯅꯤ ꯕꯁꯟꯇꯒꯤ ꯌꯨꯝꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯥꯏꯗ ꯕꯁꯟꯇꯅ ꯌꯦꯅꯈꯥꯗ ꯊꯅꯝꯕ ꯆꯔꯨꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝ ꯑꯣꯏꯔꯛꯂꯝꯃꯤ ꯏꯁ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯀꯅꯥꯅ ꯑꯩꯕꯨ ꯌꯦꯅꯈꯥꯗ ꯄꯨꯊꯣꯛꯇꯨꯅ ꯊꯅꯝꯂꯤꯕꯅꯣ ꯑꯣꯟꯊꯣꯛꯅꯕ ꯊꯣꯡ ꯆꯥꯗꯦꯗꯀꯣ ꯇꯥꯕ ꯁꯟꯗꯨꯅ ꯀꯗꯥꯏꯗꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯏꯍꯦ ꯅꯨꯃꯤꯠ ꯇꯥꯔꯝꯗꯧꯔꯤꯗꯅ ꯁꯤꯗꯤ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯗ ꯑꯩ ꯑꯗꯨꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯒ ꯆꯥꯛ ꯊꯥꯒꯠꯂꯒꯦ ꯇꯥꯕ ꯁꯟꯗꯣ ꯉꯁꯥꯏꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯈꯤꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯔꯨꯅ ꯁꯥꯕ ꯅꯨꯄꯤ ꯊꯣꯏꯕꯤ ꯑꯗꯨ ꯏꯃꯨꯡ ꯆꯪꯈꯤꯗꯨꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯒꯗꯨ ꯋꯥꯏꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯂꯝꯃꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯊꯣꯡꯅ ꯐꯨꯡꯒꯥꯒꯗꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯉꯁꯥꯏ ꯊꯕꯛ ꯆꯠꯈꯤꯕ ꯕꯁꯟꯇꯁꯨ ꯍꯜꯂꯛꯂꯗꯨꯅ ꯌꯨꯝ ꯆꯪꯉꯛꯄꯗ ꯃꯥꯒꯤ ꯌꯨꯝꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯄꯨꯝꯕꯗꯨ ꯎꯕꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯀꯗꯣꯝꯗꯒꯤꯅꯣ ꯀꯥꯡꯁꯣꯏ ꯃꯅꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ ꯑꯗꯣꯝꯅ ꯉꯛꯅ ꯀꯥꯡꯁꯣꯏ ꯃꯅꯝ ꯅꯝꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯌꯦꯡꯂꯤꯉꯩ ꯏꯃꯨꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯟꯕꯤꯔꯛꯑꯗꯤ ꯂꯦꯞꯇꯅ ꯂꯩꯕꯤꯔꯅꯨ ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕꯒꯗꯣ ꯊꯥꯒꯠꯆꯔꯕꯅꯤ ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯕ ꯂꯣꯏꯕꯒ ꯆꯥꯛ ꯆꯥꯕ ꯌꯥꯅꯕ ꯑꯩ ꯁꯤꯟꯖꯔꯛꯂꯒꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯌꯥꯝꯅ ꯆꯥꯈꯤꯗꯦ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯣ ꯃꯪ ꯅꯠꯇꯤꯌꯦ ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ ꯇꯥꯕꯁꯟ ꯇꯥꯕꯁꯟꯒꯤ ꯑꯋꯥꯕ ꯅꯇꯧꯗꯣ ꯃꯄꯨ ꯃꯍꯥꯛꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯕꯁꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯕꯅꯤꯅ ꯇꯥꯕꯁꯟꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗꯅ ꯍꯣꯏ ꯂꯩꯔꯔꯣꯏ ꯑꯗꯨꯗꯤ ꯈꯪꯅꯤꯗꯅ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯩ ꯇꯝꯂꯨꯒꯦꯕ ꯑꯗꯨꯒ ꯂꯦꯅꯒꯦ ꯈꯪꯅꯤꯗꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯂꯣ ꯇꯥꯕꯁꯟꯅ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯀꯧꯕꯤꯔꯤꯗꯨꯗꯤ ꯑꯩꯕꯨ ꯇꯥꯕꯁꯟꯅ ꯁꯥꯕꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯁ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯂꯣꯏ ꯀꯥꯎꯊꯣꯛꯂꯨꯔꯦꯗ ꯕꯁꯟꯇ ꯉꯁꯤꯗꯤ ꯃꯥ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ ꯅꯍꯥꯟ ꯃꯈꯩ ꯃꯥꯅꯗ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯖꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯕ ꯑꯗꯨ ꯊꯣꯏꯕꯤꯅ ꯂꯣꯏꯅ ꯇꯧꯈꯤꯕꯗ ꯃꯁꯥꯗꯣ ꯍꯩꯅꯗ꯭ꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯂꯨꯈꯥꯛ ꯀꯣꯟꯁꯤꯡꯗꯨ ꯐꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯇꯥꯕꯁꯟ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯧꯒꯠꯄꯤꯔꯣ ꯌꯥꯔꯦ ꯍꯩꯅꯗꯕ ꯑꯗꯨꯒꯤꯅꯦ ꯊꯣꯏꯕꯤ ꯍꯩꯅꯗ꯭ꯔꯒꯅ ꯐꯨꯡꯒꯥꯗ ꯃꯪꯒ꯭ꯔꯥ ꯂꯧꯔꯝꯕꯅꯤ ꯑꯩꯅ ꯑꯗꯨ ꯂꯧꯔꯒ ꯆꯥꯕꯤꯔꯨꯔꯣ ꯆꯠꯄꯤꯔꯣ ꯇꯥꯕꯁꯟ ꯍꯣꯏ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯗꯅꯇ ꯂꯥꯛꯂꯕ ꯑꯩꯁꯦ ꯅꯨꯡꯉꯥꯏꯌꯨ ꯇꯝꯂꯝꯅ ꯃꯥꯜꯂꯦꯀꯣ ꯏꯁꯔꯨꯛ ꯈꯔ ꯊꯨꯡꯕ ꯍꯧꯔꯛꯂꯤꯕ ꯑꯗꯨꯅꯕꯨ ꯑꯩꯁꯦ ꯊꯥꯔꯛꯂꯤꯕꯅꯤ ꯅꯅꯥꯛꯇ ꯇꯥꯕꯁꯟꯕꯨ ꯄꯥꯝꯗꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯗꯨꯗꯨꯁꯨ ꯏꯀꯥꯏꯕ ꯄꯤꯔꯨꯁꯣ ꯍꯥꯏꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯨꯟꯗꯨ ꯕꯁꯟꯇꯒꯤ ꯅꯨꯄꯤꯒꯤ ꯋꯥꯔꯤꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯕꯁꯟꯇꯕꯨ ꯄꯥꯝꯈꯤꯗꯕ ꯅꯨꯄꯤꯁꯤꯡ ꯍꯧꯖꯤꯛ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯛꯁꯤ ꯁꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯄꯪꯕꯤꯌꯥ ꯅꯪꯗꯤ ꯄꯥꯎꯁꯦ ꯇꯥꯔꯕ꯭ꯔꯥ ꯀꯔꯤ ꯄꯥꯎꯅꯣ ꯏꯃꯥ ꯇꯥꯗ꯭ꯔꯦ ꯑꯃꯇ ꯕꯁꯟꯇꯗꯨ ꯂꯥꯏꯔꯦꯝꯕꯤꯗꯧꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯦ ꯍꯥꯏꯗꯅ ꯅꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯊꯝꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯋꯥꯔꯤꯅ ꯅꯤꯜꯍꯧꯔꯦꯅꯤ ꯄꯨꯝꯅꯤꯟ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯀꯔꯝꯕ ꯑꯉꯥꯎꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣ ꯑꯗꯨꯅ ꯇꯥꯕ ꯌꯥꯗꯕ ꯋꯥꯗꯨꯕꯣ ꯍꯩ ꯑꯄꯪꯕꯤꯌꯥ
ꯅꯪꯗꯤ ꯄꯪꯕꯅꯤꯅ ꯅꯨꯄꯥꯗꯨꯗ ꯂꯩꯈꯤꯗ꯭ꯔꯗꯅ ꯅꯨꯄꯤꯗꯨꯗꯤ ꯁꯤꯡꯕꯅꯤꯅ ꯅꯣꯏꯗꯒꯤ ꯁꯛ ꯐꯖꯕ ꯍꯦꯜꯂꯕꯁꯨ ꯂꯩꯔꯛꯏꯁꯤꯅꯤ ꯁꯛꯅ ꯆꯥꯕ ꯌꯥꯗꯦ ꯈꯪꯗꯅ ꯑꯁ ꯏꯃꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ ꯑꯩꯗꯤ ꯀꯥꯊꯤꯃꯣꯗꯨꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯄꯥꯝꯕꯤꯅꯤ ꯁꯥꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯕꯁꯟꯇ ꯍꯥꯏꯔꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯤꯌꯦ ꯅꯌꯥ ꯅꯨꯄꯥꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯃꯥ ꯍꯜꯂꯛꯂꯒ ꯍꯪꯒꯦ ꯑꯩ ꯈꯪꯗꯦ ꯑꯩ ꯆꯠꯂꯦ ꯆꯥꯛꯇꯤ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯗꯨꯛ ꯐꯕ ꯅꯨꯄꯥꯗꯣ ꯏꯌꯥ ꯑꯣꯏꯕ ꯍꯦꯛ ꯐꯪꯍꯧꯗꯦꯗꯀꯣ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯗꯨ ꯍꯤꯌꯥꯏꯅꯨ ꯃꯃꯥꯕꯨ ꯌꯦꯡꯍꯧꯗꯨꯅ ꯍꯥꯏꯍꯧꯏ ꯉꯥꯎꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯥꯟꯕ ꯕꯁꯟꯇ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯤꯅꯤꯡꯂꯨꯔꯕꯅꯣ ꯈꯪꯗꯦꯃꯤ ꯍꯣꯏꯅꯦ ꯑꯩꯁꯦ ꯃꯉꯣꯟꯗ ꯂꯩꯔꯝꯃꯦꯅ ꯈꯜꯂꯣꯕ ꯑꯍꯤꯡ ꯌꯧꯋꯜꯂꯛꯄꯗ ꯑꯩꯒꯤ ꯅꯥꯀꯟꯗꯒ ꯇꯨꯝꯃ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯋꯥꯟꯊꯔꯒ ꯁꯤꯈꯤꯕ ꯇꯥꯕꯅꯤꯅꯦ ꯃꯥꯏꯄꯥꯛꯁꯨ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯄꯥꯎ ꯑꯃ ꯂꯩꯔꯤꯅꯦ ꯌꯥꯝꯅ ꯉꯛꯄ ꯄꯥꯎ ꯑꯃ ꯇꯧꯔꯛꯂꯕ꯭ꯔꯥ ꯅꯨꯄꯥ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯏꯃꯥꯁꯨꯅꯦ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯂꯥꯛꯂꯝꯃꯒ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯤ ꯃꯅꯦꯝ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯤ ꯃꯌꯥ ꯅꯨꯄꯥ ꯑꯃꯨꯛ ꯂꯥꯛꯂꯒ ꯄꯥꯎ ꯑꯃꯃꯨꯛ ꯄꯨꯔꯛꯂꯦ ꯑꯩꯒꯤꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯥꯎꯅꯤꯅꯦ ꯅꯪꯕꯨ ꯉꯛꯁꯨ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯣ ꯀꯔꯝꯕ ꯊꯧꯗꯣꯛꯅꯣ ꯇꯝꯕꯤꯔꯣꯗꯅ ꯑꯗꯨꯗꯤ ꯇꯥꯔꯁꯤ ꯑꯗꯨꯕꯨꯔꯣ ꯏꯇꯥꯎꯕꯁꯅ ꯆꯔꯨꯅ ꯅꯨꯄꯤꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯔꯒ ꯊꯝꯕꯅꯦꯕ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯐꯤ ꯐꯨꯔꯤꯠꯀ ꯂꯤꯠꯁꯤꯟꯕꯤꯗꯅ ꯑꯗꯨꯗꯣ ꯉꯔꯥꯡꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯦꯡꯕ ꯑꯣꯜꯂꯛꯂꯦ ꯍꯥꯏꯗꯅ ꯈꯨꯟ ꯄꯨꯝꯕ ꯑꯗꯨꯒꯤ ꯋꯥꯗꯨꯅ ꯋꯥ ꯂꯥꯎꯅ ꯍꯧꯔꯦꯃꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯦꯡꯕꯒꯤꯔꯣ ꯅꯨꯄꯥ ꯍꯣꯏꯅꯦꯍꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯏꯇꯥꯎ ꯍꯣꯏꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯊꯣꯡꯂꯤꯌꯦ ꯅꯨꯄꯥ ꯆꯠꯁꯦ ꯍꯥꯏꯔꯕꯁꯨ ꯆꯥꯛ ꯇꯣꯛꯂꯒ ꯆꯠꯂꯁꯤ ꯀꯣꯟꯅ ꯇꯞꯅ ꯅꯨꯡꯁꯥꯒ ꯅꯦꯝꯊꯔꯛꯂꯒ ꯍꯥꯏ ꯅꯪꯒꯤ ꯆꯥꯛꯀꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯣꯡꯂꯨ ꯂꯥꯛꯑꯣ ꯏꯇꯥꯎ ꯍꯣꯏꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤ ꯅꯨꯡꯁꯥꯒ ꯅꯦꯝꯊꯔꯛꯄ ꯉꯥꯏꯕꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯁꯦ ꯉꯔꯥꯡꯇꯅꯤꯅꯦ ꯏꯇꯥꯎ ꯆꯥꯎꯕ ꯑꯩꯈꯣꯏꯅꯤꯅ ꯀꯔꯦꯝꯅꯈꯤꯕꯗꯣ ꯏꯇꯥꯎ ꯕꯁꯟꯇꯗ ꯍꯣꯏ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨꯝꯅ ꯁꯦꯠꯂꯒ ꯂꯥꯛꯇꯣꯏꯔꯥ ꯍꯥꯏꯔꯤꯁꯤꯅ ꯐꯤꯗꯣ ꯅꯨꯄꯥ ꯑꯁꯨꯝꯅ ꯁꯦꯠꯂꯒ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯏꯁꯥꯒꯤ ꯈꯨꯟꯃꯛꯇꯗ ꯆꯠꯄꯗꯕꯣ ꯁꯤ ꯐꯥꯎꯕ ꯅꯥꯟꯃꯜꯂꯕꯅꯤ ꯍꯩ ꯄ꯭ꯔꯞ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯗꯨꯒꯅꯦ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯍꯣꯡꯇꯣꯔꯛꯑꯣ ꯏꯇꯥꯎ ꯕꯁꯟꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯏꯀꯥꯏꯖꯩꯀꯣ ꯍꯔꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯒꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯅꯨꯄꯥ ꯅꯪꯁꯤꯁꯨ ꯍꯣꯔꯦꯟꯅꯦ ꯆꯠꯈꯩ ꯆꯠꯂꯨꯔꯒ ꯆꯔꯨꯗ ꯑꯣꯏꯅ ꯂꯩꯔꯝꯂꯕ ꯑꯩꯅ ꯅꯣꯛꯅꯒꯗꯕꯗꯤ ꯌꯦꯡꯉꯣꯕ ꯅꯪ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯤꯌꯥꯏꯅꯨ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯐꯤ ꯐꯨꯔꯤꯠ ꯑꯍꯟꯕ ꯑꯃ ꯍꯣꯡꯇꯣꯛꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯕꯁꯟꯇꯒꯤ ꯃꯌꯨꯝꯂꯣꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗ ꯆꯥꯎꯕꯒꯤ ꯏꯃꯨꯡꯗꯅꯤ ꯆꯥꯎꯕꯅ ꯅꯨꯄꯤ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯟꯕꯗꯨꯕꯣ ꯍꯣ ꯂꯣꯏꯔꯦ ꯅꯣꯏꯒꯤ ꯋꯥꯗꯣ ꯑꯩꯗꯤ ꯊꯥꯖꯗꯕ ꯑꯗꯨꯅꯅꯦ ꯇꯟꯅ ꯂꯣꯏꯁꯤꯜꯂꯤꯅꯦ ꯇꯥ ꯆꯥꯎꯕ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯆꯔꯨꯅꯕꯨ ꯃꯤ ꯑꯣꯜꯂꯦ ꯁꯤꯅꯕꯨ ꯅꯨꯡꯁꯤꯠ ꯀꯨꯝꯉꯤꯍꯦ ꯊꯥꯖꯗꯕ ꯀꯣꯝꯗ ꯉꯥ ꯂꯩꯕꯅꯤꯗ ꯅꯨꯄꯤ ꯅꯪꯕꯣ ꯂꯩꯔꯝꯂꯅꯤ ꯈꯪꯉꯤ ꯌꯥꯝꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯦꯛ ꯇꯧꯔꯗꯅ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯕꯁꯟꯇꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯕꯁꯟꯇꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗꯨ ꯃꯤꯅ ꯄꯨꯡꯊꯟ ꯊꯜꯂꯝꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗꯧꯅ ꯕꯁꯟꯇꯒꯤ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯃ ꯂꯥꯛꯏ ꯑꯍꯨꯝ ꯆꯠꯈꯤ ꯃꯔꯤ ꯂꯥꯛꯏ ꯃꯉꯥ ꯆꯠꯈꯤ ꯑꯁꯨꯝ ꯇꯧꯅ ꯃꯔꯤ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯆꯤꯔꯣꯜ ꯇꯧꯅꯩ ꯕꯁꯟꯇꯒꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯐꯖꯩꯅꯦꯍꯦ ꯐꯖꯩ ꯕꯁꯟꯇꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩꯀꯣ ꯍꯣꯏꯅꯦ ꯅꯨꯄꯤ ꯈꯟꯕꯕꯨ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯅꯦ ꯕꯁꯟꯇꯗꯤ ꯁꯤꯅꯤꯅꯦꯍꯦ ꯑꯐꯕ ꯃꯤꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯤ ꯑꯐꯕ ꯑꯍꯦꯟꯕꯇ ꯑꯣꯏꯕꯅꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯑꯗꯣ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯖꯥꯠꯅꯣꯅꯦ ꯃꯧꯁꯤꯕꯣ ꯊꯣꯏꯕꯤ ꯀꯧꯏ ꯍꯥꯏꯕꯅꯤ ꯏꯁ ꯃꯃꯤꯡꯒ ꯃꯁꯛꯀ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗꯀꯣ ꯆꯥ ꯂꯣꯟꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯍꯥꯎꯈ꯭ꯔꯦ ꯆꯥꯒꯁꯦ ꯑꯩꯗꯤꯅꯦ ꯆꯥꯒꯁꯦ ꯒꯤꯂꯥꯁ 5 ꯁꯨꯔꯕꯅꯤ ꯊꯛꯄ ꯑꯃꯒ ꯑꯃꯨꯛ ꯆꯪꯉꯛꯂꯒ ꯊꯛꯏ ꯑꯃꯒ ꯑꯃꯨꯛ ꯆꯪꯉꯛꯂꯒ ꯊꯛꯏ ꯍꯥꯎꯃꯟꯈꯤꯗꯅ ꯍꯦꯟꯃꯜꯂꯦꯍꯦ ꯑꯗꯨꯗꯤ ꯅꯪ ꯁꯤꯕꯦꯝꯃ ꯅꯌꯨꯝꯗ ꯆꯥ ꯊꯛꯄ ꯐꯪꯗꯕꯗꯧꯅ ꯍꯦꯛ ꯇꯧꯏꯃꯤ ꯍꯣ ꯐꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯁꯨꯛ ꯍꯥꯎꯕ ꯆꯥꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯖꯤꯟꯕ ꯑꯁꯨꯝꯅ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯕ ꯑꯃꯗꯤ ꯃꯥꯏꯄꯥꯛꯀꯤ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯃꯔꯤꯁꯨ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯂꯥꯛꯂꯝꯕꯒꯤ ꯃꯈꯣꯏꯅ ꯆꯥ ꯊꯛꯈꯤꯕꯒꯤ ꯀꯣꯟꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯈꯣꯏ ꯃꯔꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯀꯅꯥ ꯍꯪꯕꯤꯕꯅꯣ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨꯗ ꯃꯥꯏꯄꯥꯛ ꯃꯌꯥ ꯀꯥꯔꯗꯨꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯕꯁꯟ ꯎꯅꯕ ꯂꯥꯛꯄꯅꯤ ꯑꯣ ꯇꯥ ꯕꯁꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯣꯏꯔꯦ ꯐꯝꯕꯤꯌꯣ ꯇꯥꯗꯁꯤꯡ ꯐꯤꯗꯥ ꯁꯣꯝꯗ ꯅꯆꯜ ꯀꯧꯊꯣꯛꯆꯔꯛꯀꯦ ꯍꯣꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯥꯃꯛ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯤ ꯊꯣꯏꯕꯤ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯇꯥ ꯕꯁꯟ
ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯇꯥꯕ ꯁꯟꯒꯤ ꯃꯔꯨꯞꯁꯤꯡ ꯂꯥꯛꯂꯤꯌꯦ ꯀꯅꯥꯅꯣꯅꯦ ꯂꯥꯛꯑꯦ ꯍꯥꯏꯕ ꯊꯣꯛꯂꯛꯑꯒꯦ ꯏꯇꯥꯎ ꯅꯣꯏꯔꯦ ꯏꯆꯜ ꯑꯅꯤꯁꯨ ꯌꯥꯎꯔꯛꯏꯗꯅ ꯍꯤꯌꯥꯏꯅꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯇꯥꯕ ꯁꯟ ꯆꯥꯒ ꯊꯛꯁꯤ ꯏꯇꯥꯎ ꯊꯣꯏꯕꯤ ꯆꯥ ꯃꯔꯤꯇ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯇꯥꯕ ꯁꯟ ꯑꯗꯣ ꯇꯥꯕ ꯁꯟꯒꯤ ꯆꯥ ꯁꯔꯨꯛꯇꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦꯗ ꯑꯩꯅ ꯈꯪꯅ ꯄꯨꯊꯣꯛꯆꯔꯛꯂꯒꯦ ꯇꯥꯗꯁꯤꯡꯒ ꯄꯨꯟꯅ ꯊꯛꯃꯤꯟꯅꯅꯕ ꯍꯣꯏ ꯆꯥꯎꯕꯅ ꯌꯥꯔꯦꯗ ꯏꯇꯥꯎ ꯊꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯛꯄꯗ ꯉꯥꯏꯔꯛꯏ ꯆꯥꯒ ꯃꯔꯤ ꯂꯩꯅꯗꯦꯗ ꯏꯇꯥꯎ ꯉꯁꯤꯒꯤ ꯆꯥꯁꯤꯗꯤꯅꯦ ꯅꯣꯏꯅ ꯃꯃꯥꯡꯗ ꯊꯛꯈꯤꯕ ꯆꯥꯁꯤꯡꯒ ꯃꯍꯥꯎ ꯃꯥꯟꯅꯔꯣꯏ ꯏꯇꯥꯎ ꯊꯣꯏꯕꯤ ꯆꯥ 5 ꯍꯩꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯝꯗꯨꯅ ꯊꯅꯝꯂꯒ ꯃꯥꯒꯤꯁꯨ ꯃꯣꯔꯥ ꯑꯃ ꯂꯧꯔꯗꯨꯅ ꯐꯝꯃꯤ ꯃꯥꯏꯄꯥꯛ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯈꯜꯂꯤ ꯆꯥꯈ꯭ꯔꯦꯗꯀꯣ ꯏꯇꯥꯎ ꯕꯁꯟꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯅꯪ ꯊꯦꯡꯅꯍꯧꯗꯕꯁꯦ ꯁꯥꯊꯤꯅ ꯆꯥꯏꯗꯁꯤꯗꯤ ꯆꯥ ꯐꯥꯎꯕ ꯑꯁꯨꯛ ꯍꯥꯎꯅ ꯂꯣꯟꯕ ꯍꯩꯔꯁꯤꯅꯗꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗꯤ ꯀꯔꯤꯒꯤ ꯍꯩꯔꯝꯂꯣꯏ ꯆꯥꯎꯕꯁꯨ ꯑꯃꯨꯛ ꯈꯜꯂꯤ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯆꯥꯗꯤ ꯆꯥꯅꯈꯤꯗ꯭ꯔꯦꯗꯀꯣ ꯏꯇꯥꯎ ꯕꯁꯟꯒ ꯅꯪꯒ ꯄꯥꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯊꯣꯏꯕꯤ ꯏꯕꯦꯝꯃ ꯀ꯭ꯋꯥꯛꯀ ꯃꯨꯕ ꯀꯨꯆꯨ ꯑꯁꯤꯒ ꯂꯁꯤꯡ ꯃꯐꯜꯒ ꯉꯧꯔꯣꯛ ꯉꯧꯕꯤ ꯅꯪꯒ ꯄꯥꯕꯁꯦ ꯄꯛꯇꯦꯗꯀꯣ ꯑꯩꯒ ꯄꯥꯔꯝꯕ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯑꯗꯨꯛ ꯃꯄꯛꯆꯒꯗꯕꯅꯤꯀꯣ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯠꯅꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯆꯠꯅꯤꯡꯗ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯣꯏꯕꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯄꯥꯈꯠꯂ ꯃꯥꯜꯂꯦ ꯇꯥꯕꯁꯟ ꯅꯨꯄꯤ ꯑꯅꯤꯁꯦ ꯕꯁꯟꯇꯨꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯎꯅ ꯅꯪꯉꯣꯟꯗ ꯁꯨꯝ ꯌꯦꯡ ꯂꯩꯔꯗꯤ ꯑꯗꯣ ꯃꯣꯏꯅ ꯆꯥꯛꯄꯒꯤ ꯃꯃꯤ ꯎꯕꯁꯤꯗꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯊꯣꯏꯕꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯑꯩ ꯂꯩꯔꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗ ꯊꯣꯏꯕꯤ ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯋꯥꯠꯂꯝꯕꯅꯦꯕ ꯇꯥꯕ ꯁꯟꯅ ꯆꯔꯨꯅ ꯅꯨꯄꯤꯒꯤ ꯃꯤꯇꯝ ꯁꯥꯏ ꯍꯥꯏꯗꯅ ꯅꯨꯄꯥꯁꯤꯡꯁꯨ ꯆꯔꯨꯅ ꯅꯨꯄꯤꯒꯤ ꯃꯤꯇꯝ ꯉꯥꯛꯇ ꯁꯥꯟꯅꯔꯛꯂꯕꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯅꯤꯗꯀꯣ ꯇꯥꯕ ꯁꯟ ꯑꯁ ꯊꯣꯏꯕꯤ ꯅꯪꯁꯤꯗꯤꯕ ꯕꯁꯟꯇ ꯑꯃꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯌꯥꯝꯗꯒꯤ ꯅꯨꯡꯉꯥꯏꯕ ꯀꯥ ꯑꯃ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯕꯁꯟꯇ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥꯁꯤꯡꯅ ꯕꯁꯟꯇꯗ ꯃꯆꯥꯅꯨꯄꯤ ꯂꯩꯍꯧꯗꯕꯒꯤ ꯅꯤꯡꯗꯣꯝ ꯄꯣꯝꯗꯨꯅ ꯆꯥꯛꯅ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯕꯁꯨ ꯌꯥꯎꯅꯔꯝꯃꯤ